तामेरा चाकप अनि खक्ता इपाना चाना थंगनब पुरक्पसिसु खरा पाइसिनखिनबा इपागी सेबासिबु करिना फंगने तामेरा चा पुसिलागा मागी सर अमदी खुलाकपबु पी खुलाकपा इचा नुपीसु मपानत लेपने तामेरा पिजरमे मपानदा कोइना चतुना चिंगी फजबा कयादु व्यू पॉइंट दगे येंगहौरी सरगी बाइनोकुलर सु आइना पाहेंजरमे मधु पाइरगा येंगहौरी रामेश इपाना लाक्पसिबु करी मरमगी ओइरबनो नचागुमलबा आइदा ताकपियो करी तनासिगे खुलाकपा सर खुन की लंबी थोंग तापसी असुक्की मतिक फत्रे सुपनगी खोंग लंबी तापसी नतना अदुगा नोंग तासिलक्लबदी अमुक हेना चटपा यादे गरी मचा का थौरबदी अमुक हेना थैनफम लैतबनी लंबी सी पाकथोकनबा सेमबदा उ मयाम अमसु यानतबा यारोय अतो सर की अयाब अमा ngaipane सर न खुनपु नुंगसिपियुने रामेश वखल खली हगवटलगा थोंनाव मनाकी मैपता येंगली खुनगी पाक चावबा लंबी ओइबा यागनी असांगबदा हौबा उना कयाम सोकपा हाइना तंजादुदा थोंनाव मपानदगी नुंगसितना नुंगसिरबा संब्रेगी चिंही मनम नमलरी रामेशना लैथोकदुना येंगबदा माइथोंदी उदे तुंगदगी कयादा जुंगफिरान चारिबा ngौरबा कुचुनगा यालिबा ngangtak tawba phiduna ngaksamdagi khara chonthana choina tariba samlanglakdagi nokpada kutliba khazaini thakliba chaduna khoribu ithat naibagum amukasu hena ningthirari adubu maithongi phajaba saktamdi pura ujaba phangdri langtaknabagi mataududa khulakpa sir kari tawre yaroi tawri para रामेश खंथदना यानी बा यानी अने यानबा अदुम सिलगे खुनसिगी साखवा थौरांगदा अइगिसु थौदांगनी खलिबने अइ नोंनिनी सिदा लाके अदुगा अमुक तानारसे अयानबा सोइदना सिलगे खुलाकपा ngasi फावपता लंबीगी चथोक चसिन फत्तबना अना अयेक यावपता यामना वापने मिरोन बि कयादी हॉस्पिटल यौदना लंबीगी मयाइदा थवाई थापने सिकी अवापसे सरना उपीदुना हाइजबदा यापीपसे अइना खुनगी महुतसिन खुनगी खुलाकपा अमा ओय यामना पेनपीपने सरबुसु यामना थगतपीपने अदुदी सर अइ अमुक चटपीगे खुनगी प्रजा मयामना पाउतागतबगी ngaipane नुंगाइबा पाउसे अइ मखोइदा तमनिंगपने सर अदुदी अइ अमुक चटपीगे को असी हाइरगा खुलाकपा थोकी रामेश फनीपा ऐसुम लैचहौरगे खुलाकपा इबेमा चटसिलाओ लिली ओ इपा लाए चटसे पाउदो नुंगाइपा ओइपरा खुलाकपा होरेन हाइके पाउ नुंगाइपने लिली समलांग हाइगतुना गेटलोमदा थोकी रामेशना उजबा फंखीदे चिंगलो सक्तमदो रामेशना व्यू पॉइंट चंगदुना ngasai लिलीना पाइरंबा बाइनोकुलर दु पाइखटली अस संब्रै मनमसे हौजिक फाव नमले रामेशती पुंगाव ngawre माना येंगबददी खुलाकपा अमदी लिली चिंगचेप लोमदा लैसिनख्रे रामेश नुजामागी चिंगलो सक्तमदो उबा अमुकसु फंखिद्रे तामेरा सर मैडम दो हक्चांग खरा नुंगाइते हाय अइ एनसांग मना मसिंगदो क्वार्टर द थिलुबनी मैडम ना सर दो यारदी खरा ngana लाकनबा हाइरे सर हयेंग अंगांग उनबा कांददी चिंगसिददी क्या नुंगाइगदवा मानदे युमलोमदा थंबीबना फगनी खलिने रामेश होय तामेरा याम चुमे लुहोंगबा था 3-4 तंगाइबसिदा मतोमता लेबा नुंगाइता तौरिबनी हंदक था अमानी सिदा तामेरा खरा युमफावा थिनबीगदबनिको तामेरा होय फनी सर अइसु मैडम थिनबदा नुमित खरदी युमदा लेबा फंगनबियुको रामेश होइने
ꯑꯗꯨ ꯇꯥꯃꯦꯔꯥ, ꯑꯣꯐꯤꯁꯀꯤ ꯆꯈꯥꯏꯔꯤꯕꯁꯤ ꯈꯔ ꯂꯣꯏꯁꯤꯟꯕꯤꯔꯒ ꯆꯥꯅ ꯊꯛꯅꯅꯕꯁꯤ ꯉꯁꯤꯗꯤ ꯀ꯭ꯋꯥꯇꯔꯗ ꯑꯣꯏꯅ ꯇꯥꯗꯅ ꯊꯤꯟꯕꯤꯔꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯄꯨꯖꯥꯔꯤ ꯃꯁꯥ ꯉꯝꯍꯧꯗ꯭ꯔꯕꯅꯤꯅ, ꯅꯠꯇ꯭ꯔꯗꯤ ꯆꯔꯥ ꯑꯃꯨꯛ ꯍꯦꯟꯗꯅ꯫ ꯇꯥꯃꯦꯔꯥ, ꯍꯣꯏ ꯁꯔ, ꯑꯩ ꯃꯌꯥꯝꯁꯤ ꯂꯣꯏꯕꯒ ꯑꯃꯨꯛ ꯁꯔꯒꯤꯗ ꯊꯤꯟꯖꯔꯛꯂꯒꯦ꯫ ꯃꯦꯗꯥꯝꯅꯁꯨ ꯆꯥꯕ ꯌꯥꯅꯕ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯦ꯫ ꯔꯥꯃꯦꯁ, ꯉꯥꯟꯊꯣꯏ, ꯑꯩ ꯂꯥꯛꯂꯤꯅꯦ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯁꯥꯗꯣ? ꯃꯄꯥꯟꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯈꯔꯁꯨ ꯐꯨꯅꯅꯕ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤ ꯍꯥꯡꯗꯣꯛꯂꯕꯗꯤ ꯐꯒꯗꯕ꯫ ꯑꯦ, ꯅꯁꯥ ꯉꯝꯗꯦꯁꯨ ꯍꯥꯏ, ꯌꯥꯝ ꯀꯦꯊꯔꯝꯃꯤꯅ꯫ ꯉꯥꯟꯊꯣꯏ, ꯀꯅꯥꯁꯨ ꯂꯩꯇꯕ ꯁꯨꯛꯂꯕ ꯆꯤꯡꯅꯨꯡꯁꯤꯗ ꯏꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯝꯂꯒ ꯗꯥꯝꯆꯥꯅ ꯑꯣꯐꯤꯁꯇ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯉꯝꯕꯨ ꯉꯝꯃꯤꯅꯦ꯫ ꯍꯛꯆꯥꯡ ꯀꯩꯁꯨꯝ ꯇꯧꯗꯦ꯫ ꯗꯥꯝꯆꯥꯕꯨ ꯎꯅꯤꯡꯗꯨꯅ ꯇꯥꯃꯦꯔꯥꯗ ꯍꯥꯏꯖꯤꯟꯕ, ꯌꯨꯝꯗꯒꯤ ꯅꯅꯥꯛꯇ ꯂꯩꯒꯦꯅ ꯂꯥꯛꯂꯒ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯕꯗꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ? ꯑꯩ ꯍꯟꯖꯈꯤꯅꯤꯀꯣ, ꯅꯇꯣꯝꯇ ꯂꯩꯖꯍꯧꯖꯅꯤ꯫ ꯑꯗꯨꯁꯨ ꯄꯥꯈꯠꯂꯤꯅꯦ ꯑꯃꯨꯛ, ꯆꯤꯡꯒꯤ ꯆꯅꯨꯔꯥꯁꯤꯡꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯨꯒꯗ꯭ꯔꯥꯅ꯫ ꯃꯤꯒꯤ ꯂꯝꯒ ꯑꯣꯏꯕꯒ ꯖꯒꯥꯅꯒ ꯁꯨꯛꯄꯅꯦ ꯑꯃꯨꯛ ꯐꯨꯕꯤ ꯆꯩꯕꯤꯗꯅ꯫ ꯔꯥꯃꯦꯁ, ꯋꯥꯁꯨ ꯉꯥꯡ ꯂꯩꯔꯒꯦ ꯍꯥꯏꯔꯣ? ꯍꯛꯆꯥꯡ ꯉꯝꯗꯦꯁꯨ ꯍꯥꯏ, ꯇꯥꯃꯦꯔꯥꯗꯣ ꯆꯥꯛ ꯄꯨꯔꯛꯎꯅ ꯍꯥꯏꯔꯝꯃꯕꯅꯤ ꯅꯪ ꯅꯁꯥ ꯉꯝꯗꯦꯗꯨꯗ꯫ ꯑꯗꯣ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯎꯁꯤꯔꯣ? ꯑꯁꯣꯝꯗꯅ ꯈꯨꯂꯥꯛꯄ ꯈꯨꯟꯒꯤ ꯃꯤꯇꯤꯡ ꯃꯐꯝꯗ ꯑꯣꯏꯅ ꯍꯟꯖꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯂꯤꯂꯤꯕꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯪꯍꯟꯈ꯭ꯔꯦ꯫ ꯈꯨꯂꯥꯛꯄ, ꯑꯩꯈꯣꯏꯒꯤ ꯑꯋꯥꯄꯁꯤ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯔꯦ, ꯐꯣꯔꯦꯁ ꯑꯣꯐꯤꯁꯔꯗꯨꯅ ꯌꯥꯄꯤꯔꯦ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯈꯨꯂꯥꯛꯄ, ꯑꯩꯈꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯈꯥꯛꯇꯅ ꯄꯨꯟꯅ ꯊꯕꯛꯁꯤ ꯁꯨꯔꯕꯗꯤ ꯂꯝꯕꯤꯁꯤ ꯊꯥ 4-5ꯗ ꯁꯣꯏꯗꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯕꯛ ꯃꯐꯝꯗ ꯌꯥꯔꯦꯛꯄ ꯇꯥꯏ, ꯄꯨꯡ ꯇꯥꯡꯀꯛ ꯇꯥꯡꯀꯛ ꯈꯥꯏꯗꯣꯛꯇꯨꯅ ꯁꯤꯟꯅ ꯁꯤꯟꯅ ꯊꯕꯛꯁꯤ ꯁꯨꯃꯤꯟꯅꯀꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯆꯥꯅ ꯊꯛꯅꯅꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤ ꯑꯋꯥꯠꯄ ꯁꯤꯟꯒꯅꯤ꯫ ꯑꯗꯨꯒ ꯑꯁꯣꯛ ꯑꯄꯟ ꯅꯥꯔꯛ ꯌꯦꯛꯄꯒꯤ ꯗꯥꯏꯇꯁꯨ ꯃꯈꯣꯏꯅ ꯄꯨꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁꯀꯤ ꯁꯔꯁꯤ ꯌꯥꯝꯅ ꯆꯝꯃꯤ꯫ ꯁꯔ ꯃꯥꯅ ꯑꯩꯕꯨꯁꯨ ꯃꯄꯥꯗꯧꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯅꯤ꯫ ꯈꯨꯔꯨꯝꯂꯒ ꯊꯕꯛꯁꯨ ꯍꯩꯒꯅꯤ ꯊꯥꯖꯩ꯫ ꯃꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯥꯖꯕ ꯊꯝꯁꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯆꯍꯤ ꯂꯤꯁꯥꯡ ꯁꯤꯠꯅ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗ꯭ꯔꯕ ꯈꯨꯟꯁꯤ ꯍꯟꯗꯛꯇꯤ ꯂꯝꯕꯤ ꯊꯣꯡꯁꯤ ꯂꯣꯏꯕꯗꯒꯤ ꯃꯁꯛꯁꯨ ꯈꯪꯕꯤꯔꯛꯀꯅꯤ꯫ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯔꯗꯣ ꯈꯨꯟꯇ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ꯫ ꯆꯥꯅ ꯊꯛꯅꯕ ꯁꯤꯟꯁꯤ, ꯃꯥꯕꯨ ꯄꯦꯟꯅꯕ, ꯃꯥꯒꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯅꯅꯕ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯍꯥꯏꯒꯗꯕ ꯋꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯃꯤꯇꯤꯡꯁꯤ ꯂꯣꯏꯅꯅꯕꯒꯤ ꯑꯌꯥꯕꯗꯨ ꯃꯤꯌꯥꯝꯗꯒꯤ ꯇꯥꯅꯤꯡꯏ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ, ꯆꯤꯡꯌꯥꯒꯤ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯂꯤꯔꯤ, ꯎꯆꯦꯛ ꯃꯈꯜ ꯀꯌꯥꯅ ꯁꯪꯒꯨ ꯁꯪꯒꯨ ꯃꯌꯨꯝꯗ ꯍꯟꯅꯔꯛꯄ, ꯄꯥꯝ ꯌꯥꯟꯕ ꯆꯠꯈꯤꯕ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯀꯣꯛꯇ ꯁꯝ ꯑꯃꯗꯤ ꯁꯤꯡꯕꯨꯜ ꯄꯨꯗꯨꯅ ꯃꯊꯪ ꯃꯊꯪ ꯑꯃꯅ ꯑꯃꯒꯤ ꯇꯨꯡ ꯏꯟꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯈꯣꯡꯁꯥꯜꯂꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯔꯥꯃꯦꯁ ꯑꯃꯗꯤ ꯉꯥꯟꯊꯣꯏꯁꯨ ꯌꯦꯡꯖꯔꯤ꯫ ꯄ꯭ꯔꯀꯤꯇꯤꯒꯤ ꯐꯖꯕ ꯂꯛꯇ ꯈꯨꯠꯁꯦꯝꯒꯤ ꯐꯖꯕꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯤꯡꯊꯤꯖꯔꯤ꯫ ꯅꯣꯡꯖꯥꯕꯤꯅ ꯆꯤꯡꯗꯣꯜꯂꯥꯅ ꯄꯥꯏꯔꯛꯂꯤꯕ ꯎꯆꯦꯛꯀꯤ ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯅ ꯁꯨꯔ ꯑꯣꯏꯅ ꯈꯣꯡꯏ, ꯇꯥꯟꯊꯥ ꯄꯤꯕꯤꯔꯤ꯫ ꯂꯤꯂꯤ, ꯏꯄꯥ, ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯦ꯫ ꯈꯨꯟꯒꯤ ꯄ꯭ꯔꯖꯥ ꯃꯈꯩ ꯂꯣꯏꯅ ꯍꯔꯥꯎꯔꯝꯒꯅꯤꯀꯣ? ꯈꯨꯂꯥꯛꯄ, ꯍꯔꯥꯎꯕꯅꯦ꯫ ꯑꯗꯣ ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯣꯏꯔꯕꯔꯣ? ꯑꯩ ꯄꯨꯛꯁꯦ ꯈꯣꯡꯕꯅꯦ꯫ ꯑꯇꯣꯟꯗꯤ? ꯂꯤꯂꯤ, ꯑꯇꯣꯟꯗꯣ ꯊꯪꯅꯕꯗ ꯆꯠꯄꯤꯕꯅꯦ, ꯇꯤꯚꯤꯗ ꯕꯣꯜ ꯃꯦꯠꯆ ꯂꯥꯛꯏ ꯍꯥꯏꯗꯅ꯫ ꯈꯨꯂꯥꯛꯄ, ꯑꯩꯈꯣꯏꯗ ꯂꯩꯕ ꯇꯤꯚꯤꯗꯤ ꯌꯦꯡꯗꯦꯅꯦ, ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯗꯅ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯗꯣꯏ ꯑꯣꯏꯔꯤꯅꯤ꯫ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛꯇꯤ ꯏꯄꯥ ꯄꯥꯗꯦ꯫ ꯎꯁ, ꯃꯈꯣꯏ ꯃꯁꯦꯜ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯗꯣꯏꯇ꯫ ꯅꯣꯡꯉꯥꯜꯂꯦ, ꯈꯨꯟꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯃꯍꯩ ꯃꯍꯩ ꯃꯔꯥꯡ ꯃꯔꯥꯡ ꯐꯣꯔꯦꯁ ꯑꯣꯐꯤꯁꯔꯗꯣ ꯂꯥꯛꯅꯤ ꯍꯥꯏꯅ ꯋꯦꯜꯀꯝ ꯕꯦꯅꯔ ꯁꯦꯝꯕꯅ ꯁꯦꯝꯕ, ꯆꯦ ꯅꯞꯄꯅ ꯅꯞꯄ, ꯂꯐꯨ ꯌꯨꯡꯕꯅ ꯌꯨꯡꯕ, ꯆꯥꯅꯕ ꯁꯤꯟꯕꯅ ꯀꯥꯡꯕꯨ ꯑꯃ, ꯖꯒꯣꯏꯒꯤ ꯇꯌꯥꯔꯤ ꯇꯧꯕꯅ ꯀꯥꯡꯕꯨ ꯑꯃ, ꯃꯔꯛꯁꯤꯗ ꯂꯤꯂꯤ ꯑꯃꯗꯤ ꯀꯤꯝꯁꯨ ꯔꯤꯁꯤꯞꯁꯟꯒꯤ ꯇ꯭ꯔꯥꯌꯦꯜ ꯇꯧꯔꯤ, ꯖꯒꯣꯏꯒꯤꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤ꯫ ꯄꯨꯡ 4:10 ꯆꯠꯂꯦ, ꯍꯥꯏꯅꯕꯗꯤ 4:30ꯅꯤ꯫ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩ, ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯌꯥꯎꯔꯕꯅꯤ꯫
ꯂꯤꯂꯤꯁꯨ ꯒꯦꯠꯇ ꯂꯩ ꯄꯔꯦꯡ ꯄꯥꯏꯔꯒ ꯍꯨꯛꯀꯗꯕꯒꯤ ꯂꯦꯞꯇꯨꯅ ꯉꯥꯏꯔꯤ꯫ ꯄꯨꯡ 8ꯒ ꯃꯈꯥꯏ ꯂꯥꯟꯊꯒꯦ ꯍꯦꯛ ꯇꯧꯕꯗ ꯔꯥꯃꯦꯁꯁꯨ ꯒꯦꯠꯇꯨꯗ ꯃꯤꯑꯣꯏ ꯈꯔꯒ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯂꯤꯂꯤꯁꯨ ꯃꯃꯤꯠ ꯀꯨꯞꯇꯦ ꯌꯦꯡꯕꯗ ꯋꯥꯈꯜꯗ ꯈꯜꯂꯤ, ꯂꯤꯂꯤ, ꯑꯁ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯄꯨꯔꯥ ꯑꯣꯟꯅꯔꯦ ꯁꯤꯗꯤ꯫ ꯌꯥꯝꯅ ꯅꯍꯥꯅꯤꯅꯦ, ꯑꯩꯁꯦ ꯄꯨꯔꯥ ꯉꯥꯎꯄꯅꯦ, ꯀꯔꯝꯅ ꯂꯩꯁꯤ ꯍꯨꯛꯀꯅꯤ ꯃꯉꯣꯟꯗ꯫ ꯇꯟꯖꯥꯗꯨꯗ ꯔꯥꯃꯦꯁꯁꯨ ꯂꯤꯂꯤꯒꯤ ꯃꯃꯥꯡ ꯌꯧꯁꯤꯜꯂꯛꯏ꯫ ꯔꯥꯃꯦꯁ, ꯑꯩꯅ ꯅꯝꯈꯤꯕ ꯆꯤꯡꯒꯤ ꯁꯝꯕ꯭ꯔꯩ ꯃꯅꯝꯗꯣ ꯁꯤꯗ ꯂꯩꯔꯦꯗꯅ꯫ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕꯤ ꯃꯍꯥꯛꯁꯤꯕꯨ ꯇꯝꯒꯤ ꯆꯅꯨꯔꯥꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯔꯥꯃꯦꯁ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯔꯤ꯫ ꯀꯤꯝꯅ ꯂꯤꯂꯤꯗꯣ ꯃꯁꯥ ꯅꯣꯝꯃꯤ꯫ ꯀꯤꯝ, ꯏꯇꯥ, ꯏꯇꯥ, ꯀꯩꯗꯧꯔꯦ? ꯂꯩꯗꯣ ꯍꯨꯛꯂꯣꯗꯅ, ꯀꯔꯤ ꯑꯃꯨꯛ ꯈꯟꯕꯅꯣ? ꯂꯤꯂꯤ, ꯈꯟꯇꯦꯗ꯫ ꯂꯩꯗꯣ ꯂꯤꯂꯤꯅ ꯔꯥꯃꯦꯁꯀꯤ ꯉꯛꯁꯝꯗ ꯍꯨꯛꯏ, ꯑꯗꯨꯒ ꯁ꯭ꯇꯦꯖꯀꯤ ꯂꯝꯕꯤ ꯐꯥꯎꯕ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯔꯥꯃꯦꯁꯅ ꯇꯨꯡꯗꯒꯤ ꯌꯦꯡꯕꯗ ꯉꯔꯥꯡ ꯃꯥꯅ ꯎꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯁꯑꯣꯡ ꯁꯥꯗꯥ, ꯆꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯁ꯭ꯇꯦꯖ ꯌꯧꯕꯗ ꯈꯨꯂꯥꯛꯄ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯅ ꯇꯔꯥꯝꯅ ꯔꯥꯃꯦꯁꯄꯨ ꯑꯣꯛꯏ, ꯑꯗꯨꯒ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯤꯝ ꯑꯃꯗꯤ ꯂꯤꯂꯤ ꯔꯥꯃꯦꯁꯄꯨ ꯕꯦꯖ ꯊꯦꯠꯅꯕꯒꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯤꯂꯤꯅ ꯕꯦꯖꯇꯨ ꯄꯥꯏꯔꯒ ꯔꯥꯃꯦꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯏꯀꯥꯏꯖꯅ ꯍꯥꯟꯅ ꯂꯥꯞꯅ ꯎꯖꯕ ꯌꯦꯡꯖꯕꯗꯣ ꯔꯥꯃꯦꯁ ꯃꯤꯍꯨꯟ ꯌꯥꯎꯗ꯭ꯔꯦ, ꯊꯕꯥꯛꯇꯣ ꯗꯪ-ꯗꯪ ꯗꯪ-ꯗꯪ꯫ ꯂꯤꯂꯤꯅꯁꯨ ꯈꯨꯠꯅ ꯊꯦꯡꯕꯗ ꯁꯣꯏꯗꯅ ꯔꯥꯃꯦꯁꯀꯤ ꯄꯥꯈꯠꯆꯕꯗꯣ ꯐꯥꯎꯔꯝꯒꯅꯤ꯫ ꯔꯥꯃꯦꯁ ꯂꯤꯂꯤꯕꯨ ꯃꯤꯠꯆꯥꯟꯅꯅ ꯌꯦꯡꯉꯤ꯫ ꯃꯤꯠꯇ ꯁꯪꯂꯤꯕ ꯑꯥꯏꯕ꯭ꯔꯣ, ꯇꯨꯝꯇꯛ ꯇꯥꯕ ꯅꯥꯇꯣꯟ ꯁꯨꯃꯥꯡꯒꯤ ꯍꯨꯃꯥꯡ ꯃꯔꯤꯛ, ꯂꯩ ꯃꯆꯨꯒꯨꯝꯂꯕ ꯆꯤꯝꯕꯥꯜ, ꯈꯗꯥꯡꯒꯤ ꯁꯝꯕ꯭ꯔꯨ꯫ ꯔꯥꯃꯦꯁ ꯄꯦꯟꯅ ꯌꯦꯡꯒꯦ ꯇꯧꯖꯕꯅꯤ, ꯑꯗꯨꯕꯨ ꯀꯤꯝꯅ ꯂꯤꯂꯤꯕꯨ ꯈꯨꯖꯤꯟ ꯁꯤꯛꯇꯨꯅ ꯃꯐꯝꯗꯨꯗꯒꯤ ꯃꯈꯣꯏ ꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯃꯦꯁꯇꯤ ꯄꯨꯡꯉꯥꯎ ꯉꯥꯎꯍꯧꯔꯦ, ꯑꯗꯨꯒ ꯎꯪꯂꯤ꯫ ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ ꯃꯅꯨꯡꯁꯤꯗꯁꯨ ꯄ꯭ꯔꯀꯤꯇꯤ ꯏꯃꯥꯅ ꯈꯨꯠꯁꯦꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯨ ꯊꯥꯕꯤꯔꯛꯄ ꯑꯣꯏꯔꯦ ꯍꯥꯏꯅ ꯁꯣꯜꯂꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯔꯥꯃꯦꯁꯄꯨ ꯈꯨꯟꯒꯤꯗꯃꯛ ꯋꯥꯍꯩ 5-10ꯗꯪ ꯐꯣꯡꯗꯣꯛꯅꯅꯕ ꯀꯧꯊꯣꯛꯂꯤ꯫ ꯔꯥꯃꯦꯁ, ꯑꯍꯥꯟꯕꯗ ꯏꯄꯥꯒꯨꯝꯂꯕ ꯈꯨꯟꯁꯤꯒꯤ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯆꯥꯎꯔꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯏ ꯇꯪꯕꯜꯗ ꯐꯝꯍꯟꯕꯒꯤ ꯇꯟꯖꯥ ꯄꯤꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯏꯀꯣꯛꯃꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯈꯨꯟꯁꯤꯒꯤ ꯀꯥꯟꯅꯕ ꯆꯥꯎꯈꯠꯄ ꯊꯕꯛ ꯊꯧꯔꯝ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯑꯩꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯁꯔꯨꯛ ꯌꯥꯖꯒꯅꯤ꯫ ꯑꯩꯅꯗꯤ ꯉꯁꯤ ꯑꯁꯤ ꯅꯨꯃꯤꯠ ꯐꯕꯒ ꯎꯔꯦꯞ ꯎꯌꯨꯡ ꯇꯧꯕꯒꯤ ꯄꯨꯡꯐꯝ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯄꯨꯡ 10ꯗ ꯑꯣꯏꯍꯟꯅꯤꯡꯏ꯫ ꯃꯤꯌꯥꯝ ꯑꯃꯗꯤ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯒꯤ ꯑꯌꯥꯕꯗꯨ ꯂꯧꯖꯒꯦ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯃꯨꯛꯀꯁꯨ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯤꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯕꯥꯛ ꯈꯨꯏ, ꯑꯗꯨꯒ ꯈꯨꯂꯥꯛꯄꯒꯤ ꯋꯥ ꯇꯥꯅꯅꯕ ꯉꯥꯏꯔꯤ꯫ ꯈꯨꯂꯥꯛꯄꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ, ꯈꯨꯂꯥꯛꯄ, ꯑꯩꯅ ꯍꯥꯏꯔꯨꯕ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩꯁꯨ ꯃꯤꯌꯥꯝꯅ ꯇꯥꯕꯤꯔꯦ꯫ ꯆꯍꯤ ꯂꯤꯁꯥꯡ ꯀꯌꯥ ꯁꯦꯝꯂꯨꯗ꯭ꯔꯕ ꯂꯝꯕꯤ ꯁꯦꯝꯕꯒꯤꯗꯃꯛ ꯉꯁꯤ ꯑꯐꯕ ꯄꯨꯡꯐꯝ ꯄꯤꯕꯤꯕꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯑꯩꯈꯣꯏꯗꯤ ꯁꯔꯒꯤ ꯋꯥꯕꯨ ꯇꯥꯒꯗꯕꯒꯤ ꯉꯥꯏꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯄꯨꯡꯁꯨ ꯇꯥꯒꯗꯧꯔꯦ꯫ ꯎꯔꯦꯛ ꯎꯌꯨꯡꯒꯤ ꯊꯧꯔꯝ ꯍꯥꯟꯅ ꯇꯧꯁꯤ ꯍꯥꯏꯔꯕꯅꯤꯅ ꯆꯠꯄꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ꯫ ꯔꯥꯃꯦꯁꯅ ꯂꯝꯕꯤꯒꯤ ꯆꯥꯎꯕ ꯑꯃꯗꯤ ꯇꯦꯝꯊꯒꯗꯕꯗꯨ ꯍꯣꯠꯂꯒ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯑꯅꯤꯗ ꯌꯨꯡꯂꯤꯕ ꯗꯨꯗ ꯀꯤꯔꯤꯕ ꯔꯤꯕꯜꯗꯨ ꯀꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯣꯄꯥꯛꯇꯨ ꯄꯥꯏꯈꯠꯂꯒ ꯑꯃꯨꯛꯇꯪ ꯇꯧꯔꯝꯃꯤ꯫ ꯃꯌꯥꯝꯗꯣ ꯍꯜꯂꯛꯑꯦ, ꯖꯒꯣꯏ ꯏꯁꯩ ꯍꯧꯔꯦ, ꯈꯨꯟꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯀꯂꯥ ꯀꯌꯥꯁꯨ ꯎꯠꯂꯤ꯫ ꯂꯤꯂꯤꯅ ꯖꯒꯣꯏ ꯁꯥꯕꯗꯨꯁꯨ ꯔꯥꯃꯦꯁ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫ ꯀꯨꯝꯍꯩ ꯊꯧꯔꯝꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯈꯨꯟꯁꯤꯗ ꯁꯨꯡꯖꯕ ꯑꯇꯤꯡꯕ ꯍꯤꯗꯥꯛ ꯔꯥꯃꯦꯁꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯒ ꯈꯔ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂꯤ꯫ ꯊꯧꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯔꯥꯃꯦꯁꯁꯨ ꯀ꯭ꯋꯥꯇꯔꯗ ꯍꯜꯂꯛꯏ꯫ ꯉꯥꯟꯊꯣꯏ, ꯑꯁ ꯃꯅꯝꯁꯤꯗꯤ! ꯀꯔꯤꯅꯣ ꯗꯥꯝꯆꯥ, ꯍꯤꯗꯥꯛ ꯑꯃꯨꯛ ꯊꯛꯄ ꯍꯧꯔꯕꯣ? ꯐꯤꯔꯣꯟꯒꯗꯣ ꯂꯣꯏ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯀꯗꯥꯏꯅꯣ ꯁꯦ ꯈꯨꯠꯇꯣ? ꯑꯁ ꯇꯨꯕ ꯇꯥꯔꯦꯅꯦ꯫ ꯔꯥꯃꯦꯁ, ꯃꯌꯥꯝꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗ ꯁꯔꯨꯛ ꯉꯥꯏꯍꯥꯛ ꯌꯥꯕꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫
ꯈ꯭ꯔꯤꯁꯃꯥꯁꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯁꯨꯇꯤ ꯂꯧꯒꯗꯕꯅꯤꯀꯣ ꯌꯨꯝ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯉꯥꯡ ꯎꯅꯕꯗꯣ ꯌꯥꯎꯒꯗꯕꯅꯤ ꯑꯩꯗꯤ ꯃꯇꯝ ꯂꯩꯔꯤꯀꯥꯟꯁꯤꯗ ꯍꯥꯏꯔꯤꯁꯤꯅꯤ ꯔꯥꯃꯦꯁ ꯃꯗꯨ ꯅꯪꯅ ꯁꯤꯟꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤ ꯅꯪꯅ ꯍꯥꯏꯕ ꯉꯥꯛꯇ ꯆꯠꯄ ꯌꯥꯄꯣꯠꯇꯦ ꯉꯥꯟꯊꯣꯏ ꯀꯔꯤꯅꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯍꯥꯏꯕ ꯀꯩꯝꯇ ꯇꯥꯔꯔꯣꯏ ꯍꯥꯏꯔꯣ ꯗꯥꯝꯆꯥ ꯔꯥꯃꯦꯁ ꯇꯥꯔꯣꯏ ꯅꯨꯄꯤ ꯃꯋꯥ ꯂꯧ ꯌꯥꯗꯦ ꯈꯣꯟꯖꯦꯜꯗꯣ ꯇꯥꯅꯤꯡꯗꯦ ꯀ꯭ꯋꯥꯛꯅ ꯉꯥꯡꯕ ꯃꯥꯜꯂꯤꯅꯦ ꯉꯥꯟꯊꯣꯏ ꯐꯔꯦꯁꯦ ꯄꯣꯊꯥꯔꯣ ꯍꯤꯗꯥꯛꯇꯣ ꯃꯌꯥꯝ ꯊꯛꯆꯤꯜꯂꯛꯄ ꯃꯥꯜꯂꯤ ꯔꯥꯃꯦꯁ ꯈꯤꯇꯪ ꯊꯛꯀꯤ ꯀꯨꯁꯤ ꯌꯥꯝꯅ ꯊꯛꯀꯤ ꯀꯨꯁꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯏꯇꯣꯝꯇ ꯃꯄꯥꯟꯗ ꯍꯆꯤꯛ ꯂꯪꯍꯧꯒꯦ ꯉꯥꯟꯊꯣꯏ 이반이 각당 레이버시다 아숨나 이랑 통나봐 타박 쿠딩 카나나바다 실라바디 아이 틸러 아이 톡사키게 마팜시 타독두나 이밤다 레이루게 눅아이나 라메스 잣크로 낭부 아이나 뿌락뿌라 낭을 라카니나 이나락바 나트로 ꯈꯪꯍꯧꯗꯅ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯁꯔ ꯇꯥꯕꯤꯕ꯭ꯔꯥ ꯁꯔꯕꯨ ꯍꯥꯏꯅ ꯀꯧꯔꯛꯏ ꯉꯥꯟꯊꯣꯏ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯁꯔꯗꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯍꯤꯗꯥꯛ ꯄꯤꯊꯛꯂꯛꯇꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩ ꯃꯥꯒꯤ ꯅꯨꯄꯤꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯂꯤꯂꯤ ꯏꯆꯦ ꯑꯩ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯤ ꯂꯤꯂꯤ ꯀꯧꯏ ꯃꯔꯛꯇꯨꯗ ꯔꯥꯃꯦꯁ ꯇꯥꯔꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯂꯤꯂꯤ ꯍꯥꯏꯕ ꯑꯩ ꯊꯣꯛꯂꯛꯑꯦ ꯉꯥꯏꯈꯣ ꯂꯤꯂꯤ ꯁꯔꯒꯤ ꯃꯣꯕꯥꯏꯜ ꯂꯩꯍꯧꯕꯗꯣ ꯑꯩꯅ ꯊꯤꯟꯕꯤꯕꯅꯦ ꯉꯥꯟꯊꯣꯏ ꯈꯨꯟꯁꯤꯗ ꯃꯣꯕꯥꯏꯜ ꯊꯤꯜꯂꯛꯅꯅꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯂꯩꯁꯥꯕꯤꯅ ꯉꯠꯇ꯭ꯔꯗꯤ ꯗꯥꯝꯆꯥ ꯊꯣꯛꯄꯤꯔꯛꯑꯅꯨ ꯄꯣꯊꯥꯕꯤꯔꯣ ꯃꯣꯕꯥꯏꯜ ꯆꯤꯊꯔꯝꯃꯦꯅ ꯊꯤꯜꯂꯛꯑꯝꯕꯅꯦ ꯑꯩꯅ ꯑꯣꯏꯅ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯒꯦ ꯍꯥꯏꯔꯒ ꯗꯥꯏꯔꯤ ꯀꯨꯝꯊꯔꯛꯏ ꯂꯤꯂꯤ ꯌꯥꯔꯦ ꯏꯆꯦ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯂꯤꯂꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇ ꯊꯣꯛꯈꯤ ꯉꯥꯟꯊꯣꯏ ꯀꯔꯤ ꯊꯣꯛꯑꯦꯅ ꯏꯀꯥꯏ ꯈꯪꯗꯦꯗ ꯄꯥꯈꯪꯁꯨ ꯅꯠꯇꯕꯁꯤꯗ ꯃꯇꯨꯡ ꯀꯣꯏꯟ ꯏꯅꯩꯌꯦꯃꯤ ꯀꯃꯥꯏ ꯇꯧꯅꯤ ꯌꯨꯝ ꯐꯥꯎꯕꯒ ꯊꯤꯜꯂꯛꯑꯦꯃꯤ ꯅꯣꯡ ꯉꯥꯜꯂꯦ ꯔꯥꯃꯦꯁ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯂꯝꯕꯤ ꯁꯦꯝꯕ ꯌꯥꯎꯔꯨꯅꯕ ꯁꯦꯝ ꯁꯥꯔꯤ ꯉꯥꯟꯊꯣꯏ ꯀꯗꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯗꯥꯝꯆꯥ ꯔꯥꯃꯦꯁ ꯂꯝꯕꯤ ꯁꯦꯝꯕꯗꯨ ꯈꯔ ꯌꯦꯡꯁꯤꯜꯂꯨꯒꯦ ꯇꯧꯕꯅꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯉꯥꯟꯊꯣꯏ ꯈꯨꯟꯒꯤ ꯂꯝꯕꯤꯅꯤ ꯈꯨꯟꯅ ꯃꯥꯏ ꯁꯦꯝꯖꯅꯤ ꯑꯗꯨꯗ ꯗꯥꯝꯆꯥꯅ ꯑꯁꯨꯛ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ